ꯑꯗꯨꯅꯦ ꯑꯃꯣꯠꯄꯁꯦ ꯁꯤꯠꯍꯧꯕꯅ ꯐꯔꯦꯕ ꯁꯤꯗꯤ ꯁꯤꯠꯂꯤ ꯅꯥꯟꯗꯣꯔꯤ ꯑꯩꯒꯤ ꯃꯤꯡ ꯂꯣꯏꯊꯣꯡꯕꯝ ꯗꯣꯔꯦꯟꯗ꯭ꯔ ꯑꯩ ꯋꯥꯡꯈꯩ ꯇꯣꯛꯐꯝ ꯂꯩꯀꯥꯏꯗ ꯂꯩꯖꯕꯅꯤ ꯑꯩ ꯁꯤꯅꯤꯌꯔ ꯑꯥꯔꯇꯤꯁ ꯑꯦꯟड ꯇꯦꯛꯅꯤꯁꯤꯌꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯥꯇꯥ ꯍꯥꯏꯔꯤꯕ ꯒꯤꯜꯁꯤꯒꯤ ꯇ꯭ꯔꯦꯖꯔ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯉꯁꯤ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯍꯧꯗꯣꯛꯄꯤꯔꯛꯇꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯀꯦꯀꯨꯄꯥꯠꯀꯤ ꯂꯝꯗꯝ ꯑꯁꯤꯗ 18 ꯖꯨꯟ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯃꯁꯤ ꯁꯤꯠ ꯅꯥꯟꯗꯅ ꯊꯝꯍꯧꯗ꯭ꯔꯒꯗꯤ ꯃꯑꯣꯡ ꯇꯥꯅ ꯊꯝꯍꯧꯗ꯭ꯔꯒꯗꯤ ꯐꯖꯗꯕ ꯃꯐꯝ ꯑꯃ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯩꯁꯦ ꯈꯟꯖꯔꯒ ꯑꯩꯈꯣꯏ ꯚꯂꯟꯇꯤꯌꯔ ꯇꯧꯖꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯤꯂꯝ ꯀꯨꯝꯃꯤꯕ ꯐꯤꯂꯝꯒꯤ ꯑꯦꯛꯇꯔꯁ ꯃꯌꯥꯝ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯂꯞꯅ ꯁꯤꯗꯩꯗ ꯈꯔ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯧꯔꯝ ꯑꯁꯦ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯃꯁꯤ ꯁꯤꯠ ꯅꯥꯟꯅ ꯊꯝꯕꯗꯤ ꯉꯝꯄꯣꯠ ꯅꯠꯇꯦ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯑꯃꯁꯨ ꯉꯁꯤ ꯃꯤ 200 300ꯗꯒꯤ ꯍꯦꯟꯅ ꯄꯨꯜꯂꯒ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯑꯁꯦ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯖꯨꯟ 18ꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯄꯨꯝꯅꯃꯛꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯂꯩ ꯃꯅꯥ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯀꯠꯄꯤꯌꯣꯅ ꯑꯩꯅ ꯈꯨꯠ ꯂꯣꯟꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯊꯣꯡꯉꯥꯝ ꯊꯣꯏꯊꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯆꯉꯥꯡꯒꯩ ꯎꯆꯦꯛꯀꯣꯟꯗ ꯂꯩꯖꯔꯤ ꯑꯗꯨꯕꯨ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯕ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡꯁꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯂꯥꯛꯀꯗꯧꯔꯤꯕ ꯇꯥꯔꯤꯛ 19ꯁꯤꯗ ꯃꯈꯣꯏꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯇꯔꯨ ꯇꯅꯥꯟꯅ ꯂꯥꯛꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯋꯦꯜꯀꯝ ꯇꯧꯕ ꯑꯣꯏꯅ ꯈꯤꯇꯪꯗꯤ ꯁꯤꯠ ꯁꯦꯡꯕꯁꯤꯗ ꯌꯥꯎꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯦ ꯁꯦꯅꯤꯌꯔ ꯑꯦꯛꯇꯔ ꯒꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯉꯁꯥꯏꯈꯩ ꯃꯃꯤꯡ ꯃꯌꯥꯝꯁꯤ ꯁꯨꯝ ꯎꯔꯨꯕꯗ ꯍꯧꯖꯤꯛꯁꯤꯗ ꯃꯈꯣꯏꯅ ꯂꯩꯔꯒꯗꯤ ꯀꯌꯥꯝ ꯆꯥꯎꯔꯅꯤꯀꯣ ꯀꯥꯏꯗꯨ ꯈꯜꯂꯨꯕꯗ ꯊꯃꯣꯏꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤ इमुंग मनुंगी मीदी करी ओरमगनी अतो अखोइदी इसम चंबसी फावबना मोइदुना मसासिंग हुंदोंबा माइ माइ नुपीना कमदौरमगदबा सि खल्लुबदा थमोइसे पुबा ngamde अदुबु मतमना सुम पुरक्तना अवोनबा हाइबसे लाक्तना हौजिकसे नहा ओरिबा इसासिंग इनाउसिंग मयाम हौ हौ लाउना जोंथोरक्तना मोइगी दमक्तनी हाइदना तुंग इनबिरक्पुसिगी दमक्तदी यामना साउथोकचै हाइदना बाउदम सकी ꯑꯩꯒꯤ ꯃꯤꯡ ꯃꯥꯎꯋꯥꯏꯕꯝ ꯕꯤꯁꯣꯖꯤꯠ ꯁꯤꯡ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯖꯨꯟꯒꯤ ꯇꯥꯡ 14 ꯑꯁꯤꯗ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯁꯤꯟꯖꯔꯒ ꯖꯨꯟ 18ꯒꯤꯗꯃꯛꯇ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯅꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯗꯦꯠ 14 ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯇꯧꯕꯁꯤꯗ ꯖꯨꯟ 18 ꯅꯤꯡꯁꯤꯡꯕꯗ ꯊꯃꯣꯏꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁꯀꯤ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯋꯦ ꯑꯗꯨꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯖꯨꯟ 18 ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁꯁꯤ ꯌꯥꯎꯖꯒꯅꯤ ꯃꯃꯥꯡꯗꯁꯨ ꯑꯩ ꯏ ꯗꯥꯟ ꯇꯧꯕ ꯀꯩꯗꯧꯕ ꯑꯗꯨꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯌꯥꯎꯖꯩ ꯑꯩꯅ ꯉꯝꯃꯤꯈꯩꯗꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯨꯟ 18 ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯤ ꯌꯥꯏꯐꯔꯦ